Lakhiba nungmai lising taruk sani gi manungda lokhat kadaba lising ama watli Govindas CM ECI ga pau faunare SIR loiraga census tawgadabana matam khar watli Election Commission of India ka pau faunare electoral roll gi special intensive revision SIR census tawgadabani maramaduna matam khara watli haine minister yumnam khemsa na Manipur Legislative Assembly gi mifam da fongdokri tarani thui suba Manipur Legislative Assembly gi tare suba mifam gi humni suba mifam da demand taraga mari gi discussion and voting on demand for grants the opposition gi lusing ba kemega sinrana thamlakhiba kat motion singi pakhum piraduna minister mataki wapum si fungdoki bani home gi thawpuri ba Gobidas konthau naiki Manipur thokhiba irang manung da lakhiba nungmai sing adu khongwat kada blising amarum tamangairi adumapu lakhiba nungmai masing adu digi fagalak ba nungmai masing ni yamni heli nungmai lising taruka kun lakhiba da hauzu phaw da fagalak pa ngamkhibana lising tareka samri ga kunthraga tareni border gi area oibani na miramdagi nungmai kya marum pushila I hainari besing asi asumbo igani Census ki matang na Gobidas konthau naiki kumjai lising ani ga kungo humdagi me ahumna thokhiba lebak thiba thawdo aduna maram oiraga census ningthina tawba yaroi habisi wakhal tabag loinana party manung da su government gi level da su kana nainazari English ngani ga amagi census ta Supreme Court yaukiba dugumna handaki asida yauhandana ba kari tawba yagada gi haiba yengsingani illegal immigrants in khandokpagi matangna maknaiki hana committee ama semduna thabak haururabani adubu thokhibi irang aduna mapung iphapakidi hauzukti sentence umateng yamna pangi biometric lawba ngamkhai paringda security thamba mobile check post hangdokpa flag mark satpa amasum patrolling na singba satpa insurgency drug amasum illegal immigrants sing sanghandana bohonari Balemgi drug cartel singi manungda Manipur sumba mingawi drug ti phari duga kingpin di phabangamdi phana na bayamna kan honari IDP singi matang na palladuna makna haiki makhoi mayumda hanjin hanbada lainga khakta da inthokpa sumloi mayam punna thajaba hanjina na bohona minagadabani makhoi di ex gracia compensation case assistance relief supply housing construction livelihood training na singba phonkhri hena mating pangna na ba hona khigani congress ki lu singba kemeka sandrana lakhiba nungmai lokhat pangam dabagi census theng thanabagi wafam mitop miansa IDP singi matang na wafam kya maram phongdoki Okrol Imphal lambi da Kuki na phajinkhre misam sing thadok hanana ba CM na wakatkhri Okrol Imphal road ki Sangkai mapada Kuki lup singna phajinkhre mara leijadaba misam sing thadok hananaba thaurang lokhat piu haina Tangkhul Nagalong TNL na minister aib sirol pisinduna taksingkhri Deputy Commissioner Ukhul gi kuthangda TNL gi president Swada basum na khuyek pi duna minister da pisin ki buwa ka chirola dugi matungina mara laijada ba misam setokishin tawbada Kuki sing na phajin ki bagi thawanga du miyobi gi hak khongaw na baga loinana Urkhul Imphal rambi da law and order mapung phana satna hanba ngamdre habigi mayek seng khudamni thawong asina misa miyam da sauna nungnang wa pohan baga loinana Khudong thiba mayuk na ba yai haina khanbadagi lambi asida makatana setokishin tawhan ba ngamdri oirakli ba phiba masida laingak na panthaba tawdana phajin kiba miyoi sing adu thadok hanbaga loinana misa miyam bu lambi paring asida aki akhang yaudana setokishin tawbi hanbiyo haidi Thawai Kuki village da numai kapsilakpa yaning da ba phungdorakli Thawai Kuki village da lau uduna leiba miyoi sing Tangkhul volunteers na numai kapsilakibagi thawangbo Sangkai village authority na akan mamong yaning da ba phungdorakli village authority gi secretary na thadorak sirola manahai Tangkhul volunteers na labuk da lau uduna leijaba misa miyam na numai kapsilakpaga loinana kunja singi loktang sang kaya manum sa ama ta tholamki ama ta thoklaba loktang sang semjin sajin ba sakhiba miyoi anida Tangkhul volunteers na numai kapsilaki hairiba miyoi ani edu haujuk phaw thiba khangdana leidi Tangkhul singna nomai kapsilakpada soklaba Thawai Kuki village ki khunja ma sokpadigi hauze hauzik laikatna duna lairi thiba khangdana lairi bu khunja singa dugi khungul liba oina miyoi kya thuloktuna lambida se liba gari sing thingbagi khongjang sangsili lenga ki mari leina ba authority na hiram masida akhana ba miyeng sangbi duna phajinkhre ba miyoi ani aso engam yauduna thadok hanana ba thorang lokhat piyo haidi
NRC तौद्रिङैदा census तौबा यारोइ हाइबा खोंजों कानसिलाक्ली खोइरम्बल कैथिल मयाइदा इरांग थोख्रे मियोइ तरुक सोक्तुना हॉस्पिटल लैकनख्री NRC नत्रगना मानब कांगलोन अमना मिटोप खांदोक्त्रिबा फाव लमदमसिदा census तौबा यारोइ हाइदुना खोइरम्बल इमा कैथिल द पोटफम फंबिसिंगना इरांग होरख्री campaign for Just and Fair Delimitation JFD na laukthokkhibagi matungina ngasidagi hona sangsingkiba khongjang aduda security force ki action na mioi taruk asu opanangli miyamgi ihawadugi mangoina na khoirambal kaithel security gi akanba cheksing thorang lokhotki Imphal West ki SP Khetri Mayum Sabakanta amasum District Magistrate yauna ayu angan badigi section thorang lakhotlingaida kaithel phambisingna ayu ki pung 12 tarakpada no NRC no census no free movement no census haibana singba placard sing paiduna khongjang sangsilaki security gi athingba namkhaiduna khongset chatnaba hotnarakpadagi nakal ani gi merak sauna muknaba thoki adubu kaithel phambisingni henjilakhibadagi tear gas shell amadi stun grenade sejinaduna miyam adu tankhaki security force ki thawong aduda CCS gi BHP Syam Khuman gi oi thangba khobom de sokhi Laisabi ani yauna nupi manga su asu opanangki solaba singadu Rims Hospital amadi Ras Medisti da pukhatuna layengki miyamgi khongjang da soklaba singadu di Khetri awang laikai digi Muhammad Sahida Seikuntra Hairok digi Elangbam Phajabi Sayangkhai gamari Oripok digi Akoizam Rada Iroi Shembadigi Taurem Babina Seikun Patsoi Patri digi Roja Seikuntrani Amaramda mitop khandoklaba tungda NRC natragana masiga manaba kanglot ama satna halaga census tohangani haibigi sapsaba pakum Assembly constituency khudingmaki MLA singda pihananaba miyamna thaudang lobinaba JFD gi finance secretary Sunil Karam na appeal torakli wangkhaida leiba sukki office ta pangthokpa pawgi mifam amada makna hai Manipur mitop khandokthringaida census tauba miyamna pamdi haibat lenga asina center gi lusingba singda haijarubada mathauna leina democratic oiba mong na sangsilakpa khongjang amada masing yamlaba security force na tear gas kap tuna miyoi kya aso apon nanghanba sima akan mamong na condemn tawi phongdoki Siraba patient oxygen hapsilaga ICU da thamlaga sel tanba leite siz hospital Siraba patient oxygen hapsilaga ICU da thamduna sel tanba leite haina siz hospital and research institute ki managing director Dr. KH Palina Phongdokri Pami sing unaba amada makna hai lenga ki hospital da thabak tobu doctor sing private clinic da practice tobu yadi heba kanglona dugang nasali KCP PWGM's Unification Hospital asigi mathakta athingba thamlakhibadu lebak thibani medical ethics ki matungina branded oiraba anaba ama siri haina lakhokpi yadi Leibasida layengba ngamlaroidaba anaba sing mathanda sijanabagi ayaba piba leiti euthanasia haina khangnaba thawong si lon yadaba maramna branded oiraba patient singsu imung manunggi apambagi matungina masa masagi miyumda putakhiba natraga haksangi toan toan ba kayat sing donate tawigi khudong sabali anabagi naknaba imung manunggi miyoi singa wari sanaraba matungda kanagomba kharadi layengba ngamlaroi khangbadagi mayumda putakhiba yawi kanagomba kharadi lebak yengjage haiba yawdaba nati hospital asina sahi nifurom ana lengi thabak tawduna lakpada medical ethics ngaktana thabak tawba lekhidi Kuki militant singbu Central Security Force singna sagwatlaga satharakliba thawong sing yaningdaba utuna Mars kunga mangada miyam gi oiba khongsat ama satlagani asankasar Central Security Force in Kuki militant singbu sagwatlaga lamdamasida khundari ba yellow furup singi mathakta satharakli ba thawong sing asibu yaningdabu utpo oina tha asigi kunga mangada miyam gi khongsat ama satlagani haina Indigenous Peoples Forum Manipur EPFM gi chief advisor asankasana phongdokri wapamasi ngasi palace compound leiba lamyan ba sanglen the Indigenous Peoples Forum Manipur sinduna public rally against executive action of security and protection to Kuki militants haiba thimna pangthokiba nomigoeba consultative meeting amadi leinana wapam asi asankasana phongdokibani Consultative meeting aduda Indigenous Peoples Forum Manipur gi chief advisor asankasana moderator oina saruk yakhibaga loinana Kokomi Fox UCM Amuko Imagi Meira United Mighty Pangal Committee Kokomi Women's Wing All Manipur Gorkha Manipur Union amadi Ima Kaithil gi mihut singsu saruk yakhi asankasana makhatana phongdokibada Indigenous People
Forum Manipur Sinduna ngasi maruana pangthokliba consultative meeting asi central force na ka hen ba thong sing cha tharakliba sigi mayokta lamdam asida khundari bi yellow fruit sing yaning da utpoina lakliba mars ki tang punga manga da kangla gi nungsup thangba sana thong da gi horaga naga maitei pangal maitei amadi gorkha isil inaw sing saruk yaraga thangoi ban thaw ground tamna santi gi weba rally ama satlaga miyam ge ba mifum ama pangthoklagani ngasi pangthokiba consultative meeting da saruk yakiba lamdam asigi CSO singasu rally asi satpada saruk yana bogore nore maram asina tha asigi kunga manga da pangthokadoriba miyam gi rally asida lamdam asida laidiba yellow fruit singna saruk yabi waiki Wafte award phonglakra babung film gi actor Gugul Kipgenbu amuko gi president taramna asamba khudol piduna okri Malem gi lemzaningai oiraba film maker Lakshmi Priya Devina direction piba duga Axel Entertainment puthokpa film gi Wafte award phonglakra Manipur film bungi actor Gugul Kipgen amadi mahaki imung manung gi miyoi sing yauna satliba Mars ki tang taruk English ngani ga kun ga taruk ki nungthul pung manga ga makhai taba matamda leba asigi capital oiriba Delhi gi Basan Kunz Promenade PVR Cinema Hall mamang All Manipur United Clubs Organization amuko gi president gi thopuriwa Sanjoy Sorar khaibam na amuko gi muchinduna asamba Lengyana amadi memento khudol piduna taram okri haina amuko gi secretary publicity gi thopuri ba haisnam foreign mangang na press thokpa sirol asina hari Illegal immigrants state asida sanglakpa thingna thabak paikhatlamlaga irang na lepkhiba du amuhanna sathana bo honaragani home minister state asida yumthang nariba lebak singdagi ain kain illegal immigrant kya sangsilakpa thingnaba center lenga ki poktak matungna thabak paikhatpa horamlaga english ngani ga kun go humdagi me ahumdagi tholakhiba kangluki irang na maram oiraga lepkhiba du amuk makha sathanaba Taurang Tauragani Hain Hong Gi Puriba Minister Gobidas Konthauzamna ngasi assembly da phongdokri Nakalamaram na ngasi Minister Y Kemsan state asida census amasum special intensive revision SIR matam khra zon thanaba ECI ga pau phaunari haina house thamkhri ngasi assembly gi humni sanma numit ki ayuk ki session da finance ki thaus puriba Minister Y Kemsana Manipur lenga ki tuan department taraga mari gi voting for Demand Grant 2026-27 की demand pass तौनबा खना नैनबा पुखलखिबा अमदा Operation MLA Kemega Sandrana Police Workers amasum Art and Culture की demand sing cut motion पुखलखिबा दुबो withdraw तौनबा amasum demand sing adu pass तौनबा minister amasum home minister na wafam kya thamkhiba ga loinana MLA Mega Sandrana pukhalakiba ohang singi pakhumda Minister Gobidas Konthauzam haikibada English ngani ga kun go humdoi gi me ahum digi tholakhiba irang na maram oiraga police armory dagi luttaukiba khulai ayamba recover tawri puna nongmai lising tareka samri ga kunthra ga tare luttaukibegi manungda khulai lising taruk rom di fukali center gi instruction matung ina security force na makata na operation sa thaduna wat hawriba luttaukibu khulai sing phaganaba ain kaina sial khaiba masum apan ba pi bising phaganaba hotnari hanisu paus na makata na phongdoki Police modernization ki thabak su leptana sathari Manipur police ki masai goeba manual amasu CM na thorang laidi haujik satna riba police manual asidi Assam police manual ni hani su phungdoki Ukrul dagi Imphal tamna lakpa winger ama Kuki singna hijack tawraga passenger sing mongkot se furom na puraga sakri Ngaseyo angan bada urkhul dagi Imphal tamna passenger sing puraga sakhiba winger benama lambi asigi mongkot sefu village mayar koki khulai pai beni singna basina khamlaba matung gari edur tonglakpa passenger sing pulap gun point puraga sakrari thajaningai oiba pawgi source amagi matung inadi urkhul dagi Imphal tamna sakhiba winger ben adu aini yadaba mona khulai pai bisinga duna hijack tokibani gari edur tongkhiba ahal oiraba passenger amana yamna mathwai wana taha na maki imung munung da aroi boina call tawrakhibagi matung inadi gari edu nampuda mongkot sifu village area da khamalaba matung gari edu tongrakhiba passenger khudima urkhul district ki manung sana laidiba apikpa koki khul ama oidiba sankhai amaso mongkot se furom da jungle gi saruk sing power ga puraga sakhi loidana khulai pai bisinga duna passenger singa du jungle gi saruk ta power duna pokibagi video footage sing su social media ra thagatnakli adubo mari lainaba authorities singi makai degi di official oina confirmation amata phangwa ngamdri
Kuki Kulai Paibising Impal Urkul Lambigi, Sankai area Urkul the Impal Tamna Sakiba, Winger Ben Amada Tonkiba passenger sing, Lanpa Wina Pad and Pukibadu, Tangkhul Nagalong Akan Mamona condemned the Wogaloina, Taudo Sigi Matana Minister Akan Miyeng Sangduna, Makoibo Asu Engam Yaud and Tadonava, Matautaba Tabaks Pekat Piu Haina, Aiba Sirol Ama Pishingri, Marakshida, Nasio Puma Palum Tabada, Thawai amasung Kuki village anigi marakta kulai paiba masal akan mauna numai kapna krehari adubo karam lahulup singi marakta kuthona kibano haibaduri press na phamungamdri adubo thajanoi ba pawi source amagi matung inidi thawdo do ngasi upung mapan ngi minini furam tabada thokibani koki militant singna jaga adur numai kapthorak padigi tangkhul volunteers singi marakta numai kapna bagi thawdo do thokibani swari AR na Wafong Naga village the Saba bunker sing Thugaikri, Kunja sing Muknakri, Kuki Kulai Paibising na Kangpokpi district ki Hauksong subdivision headquarter ki Manungsan ba Wafong Naga Khul toin attack tawbagi thong sing sa tharkiba sing thiengna na haiduna village guard sing Saba bunker sing AR ki team ama laklaga thuaikri bunker adu thugai na hona ba Kunja sing akan mamung na munakhi adubo AR na ngamduna namduna bunker adu thugai ba na naga volunteer kharas father pukreri thawdo aduga mari lejana joint tribe student association thadorak pachiro lamana hairibana naga sing mekedi ngasi fawda security force yauna kana gomba amatada nomai kapagi thawdo lekhidi adubo AR na matam supada loser da thong ka sathi ngara numidang pung tara mathurum tabru Assam Rifles ki kangbuna khuladura nomai round kaya kapsinduna ka hen ma thong ka sathaki AR na Kuki area da sari ba bunker sing di karimata yekai thugai ba tawleti Kuki militant sing na volunteer saduna Apaba Makal Kulai Paiduna Wafong area the Fong Lambi Shorok to Sat the AR na Karimata Todi, Mamang the Su, Kulashi the Saba volunteers in Gibunker, AR to Wabalekri, Nagas in Gimekadi Santi Tamna Bona Rabasu, AR Gimekadi Ging Hak Light in a Kunzas in the target of Big Tongsing Satai Haina, Piana Fundorakli Ozano Piama Kinep Tokri, Nasinung Tilimpalgi Dula Lenda Liba Manipur. Creative School gi Ozanupi ama angoba masugi registration number yaudaba I-20 car ama dalakpa miyoy krana kinep tokre hari press na phama paw gi matung ina disakang daba sing na phaduna pukre hari ba ozadu gi maming Begum Farigana kawi school gi founder na founder gi matung ne Begum Farigana ngasi maki mapuroi ba majibu na phaduna pukhibani maki mapuroi ba si gari pok sangam dabi dagini maksu atop school ama ozawi bani makoi ani na hauzik khaina ga leibani swadi